Arambai News Guwahati da Maithilongi pau tabiribasingbu ihan hanbamaktada chingangbam Susitrani na khurumjari. Hujing asigi samlappa maruba pausing lobirasi. Assamese singi anoba chahigi bihu kumai lakpaga iroinana Assam lengaki miyeng makhada bihu jagoibu malemgi phambakta hena sakhangba henanaba CM Himanta Biswa Sarmana changshilakhiba khongjang ngarangdi mahi yankre. Bihu jagoi sabi lising taramathoi henbana Guwahati gi Saru Sajai Stadium da ngarang bihu jagoi saduna anoba Guinness World Records thamba ngamkhre. Ahanba largest single frame bihu performance haibadu oikhi. Naat ki oiba music ki macha khaya habadi pung tal gogona toka amadi pepana chingba khongba yeiba performer kaya amasu pung ani chupna sa kiba ngarangi thoramasida yauki CM asamaksu bihu isei shaktuna performer singi pungning wakhal thogatpikhi Guinness Book of World Records ki official singsu ngarangi jagoi asi yengnanabagi damak stadium da laki amadi certificate na ngasi April 13 Guwahati da lakadoriba Prime Minister gi mitnang da kusinagadori Panbayai Assam lengakna jagoi sabi sing loinana makoi makoi gi trainer sing amadi yeiba khongliba singi mafamda ikai khumnaba utpoina lupali sing kunmanga pigani lauthokhrabani Bon Tarapur High School da Hindi gi oja oiramba ningthaujam lakhibabu hokibe April 8 masagi mayumda laikhidre mahak masagi chahi marfutaruk sukre mahakna laikhidabada Pensioner Association Bon Tarapur na awaba phongdopagi mifam ama Auditorium Hall Bon Tarapur da phamkhre mifam asida saknaraba oja kyana laikhidraba oja lakhibabu gi maramda sugaina wa ngangki amadi oja asina tawbiramba sing nahongrana ningsingki Awaba phongdopagi mifam asida Sinam Major Haurongbam Bimol Laishram Bimol amadi Kangabam Aswani na chingbasu saruki akhi Lupki President Sanjenbam Kantana luchingduna mayam punna minute ama tumina lepleba matung mapugi mafamda thongni jaki haina Pensioner Association Bon Tarapur gi Secretary Ningombam Purnana thadorokpa chirol amana khanghalakli Public Library Mayang Imphal Manipur gi Executive Committee na April 12 yumsakaisa numitta phamkiba mifam amada library asina chahi khudingi lanthoktuna lakpagum handak chahi English singani kulhumdoi gi oina Public Library Poetry Award English singani kulhumdoi High School Police Land da laibi Yangkhum Romada aduga Public Library Isai Saireng Mana English singani kulhumdoina Kaisamthong Longjam Lairak da laibi Khwairakpam Sunita da piragani lauthokre loinana lubasigi member sing da piba athoiba lubloi mana English singani kulhumdoi library asigi member ani habadi Thokchom Anjana amadi Rita Thokchom da piragani su lepnakre Manasing asi lakliba April kulhumdoi nongmaijing numitki numityungba matung pung 12 makhai taba matamda pisak macha Vidya Mandir Mayang Imphal Jabung Company gi auditorium da pangthokadoriba library asigi 13 suba mapok kumon thoramda lanthokani haina President Aribam Ajit Kumar Sarmana Thadorakpa Chirol Amana Phongdorakli Manipur Sumang Lila Council na sinduna kulhumdoi suba Sumang Lila numit Sumang Lila Sanglenda Pangthokre Thoromasida Chorus Repertory Theatre Imphal gi Chairman Oriba Ratan Thiamna Chief Guest Council gi President Namadi State Kala Academy Awardee PH Gunachandra Sarmana Guest of Honor Oiki Iboyaima Sumang Lila Mana Sagnaraba Lila Aiba Chanalukoida Chief Guest na Kusinaki Mana asida seloina lupalising yankai citation amadi sol yauri Makhatana Lila Chokotnaba Hotnabada Kathoklaba Ahalsingdasu Iyong Phi Amadi Selgi Tengbangsu Piduna Ikai Khumnaba Utkhi Chief Guest ki warol pibada Ratan Thiamna Malemda Amatangaraba art form Sumang Lila Sibu Utnanabagi internationally recognized place ama thamningbagi apamba phongdokhi Arabada Best Production Award Pangkraba Lamjingba Artist Association gi Lila Panthau Sangaisu Mayam Mamangda Utuna Yenghankhi
Manipur की CMN बिरेन की वार ऑन ड्रग्स 0.2 की सरुक अमा ओइना थौबाल डिस्ट्रिक्ट की मसिंग यामलबा पुलिस अमदी VDF कया हौखिबा जनवरी 13 ता चांदेल डिस्ट्रिक्ट की चकपी कारोंग पुलिस स्टेशन दा पॉपी प्लांटेशन डिस्ट्रक्शन की दमक थाखी मदुदा यावखिबा VDF एन प्रेमानंदा थादुगी जनवरी 12 अहिंग ममैदा मखोइना टेम्पररी सेट ओइना लेइबा उराव उनटॉप हाइना खंगनबा चिंग अमदगी मफम खंगदना मांगखी लेंगाकना अमदी पुलिस डिपार्टमेंट ना अचोबा थौदांग लौदुना थिबिनबा JAC अमदी VDF वेलफेयर एसोसिएशन सेंट्रल कमिटी ना लेंगाकता तक्सिनबदगी हौकिबा फेब्रुवरी 3 गी नुमिदांगदा असिबा हकचांग ओइना एन प्रेमानंद फंखी अमदी माकी मिसी एसीगी मतांगदा JAC गा लेंगाका यासिनदुना असिबा हकचांग पोलोइकी अमदी स्टेट लेवल दा VDF पर्सनल सिंगना मास कॉन्डोलेंस सेरेमनी सु पांगथोखी JAC का लेंगा का यानखिबा पॉलिसी की मनुंगदा लेखिद्रबा प्रेमानंद की लोइनबिदा महाका चानबा थबक अमा हापकनी हाइखिबगी मतुंगिना ngarang senapati district of famkiba cabinet mifamda प्रेमानंद की लोइनबिबु मणिपुर पुलिस डिपार्टमेंट की मखादा कुक ओइना हापननबगी दमक अपॉइंटमेंट लेटर पिरकपदा CM की मफमदा थागतपा फोंदोरखिबगा लोइना मदुगा मरी लेना नेगोशिएशन टीम द यावखिबा मिनिस्टर MLA सिंह JAC की मिहुत सिंह पुलिस डिपार्टमेंट की मकोक ओइबसिंग अमदी आमजू की प्रेसिडेंट की मफमदसु थौबाल डिस्ट्रिक्ट VDF वेलफेयर एसोसिएशन की पब्लिसिटी सेक्रेटरी L मेथेना थागतपा फोक्तोरखली कोरिरोल संदोकलुप वांगजिंगी निफुमदोइसुवा मपोक नुमित लाक्लिबा जून 9 पांथोकदबा थौरमदा लांथोकदबा मनासिंगिदमक नॉमिनेशन थाजिनबिरकनबा मरी लेनबसिंगदा खंगहलकली सुबा कुमार लाइफ टाइम लिटरेरी अवार्ड टेक्चम काली खुनाई थोपांग हेंथोइबा मना बेस्ट सोशल वर्कर थोकचोम अमुबा शास्त्री निंगसिंग खोरिरोल मना प्रियोसखी निंगसिंग साहित्य मना टेक्चम कामिनी कुश लोइदांग निंगसिंग खोरिरोल मना संबांदुराम नंदकिशोर हंदोकलोई मना अमदी खोरिलुप बेस्ट बुक ऑफ द ईयर याउरी इंग्लिश इनी कुनमाथोइदगी इंग्लिश इनी कुलुमदोइ फावगी मनुंगदा फोंगबा सैरेंग वारेंग वारीमचा नोवेल ड्रामा अमदी हंदोकपा लाइरिकी कॉपी अहुम बायोडाटागा लोइदना नॉमिनेशन एप्रिल 19 फावगी मनुंगदा योहनबिरकनबसु खंगहलकली अहेनबा पाउ लौननबगीदमक कांटेक्ट नंबर 8118901043 दा पाउ फाउबियु हाइना लुबसिगी सेक्रेटरी लाइश्रम शामोलना थादोरकपा चेरोल अमना खंगहलकली ngarang martyrs day numita kanglup kayadagi masing yamlaba nupi ima iben ichelinao kayana akanba security gi checksin thorang marakta aina thingkraba lalholup revolutionary people's front RPF PLA gi leikhidraba athoba singi ningsing khubam leiriba imphal gi cherau chingda laktuna maira amadi leirang katuna ikai khumnaba utkre निंगसिंग बयाई इंग्लिशिंग अमगा चमापन मरफु माथोइगी जून 13 अमदी इंग्लिशिंग अमगा चमापन मरफुनी थोइगी एप्रिल 13 मथंगसिना टेक्चम अमदी कदम पोकबिदा PLA गी लानमी पुन्ना 13 ना थवाइना पोंथा पीखिबा नुमितसिंग अदुबु निंगसिंगलदुना मार्टियर्स डे अथौबसिंगी नुमित हाइना पांगथोक्तुना लाक्लिबने असुमना लालोलुबसिना इमा लेबाकीदमक थवाइना पोंथा पीख्रबा लुबसिगी अथौबा कादरसिंगी मफमदसु नुमित असिदा इकाई खोनबा उत्तुना लाक्ली NACN IM अमदी इंडिया लेंगा की मरकता तौनखिबा पीस एग्रीमेंट अदुगी मखा चथरकपोइना ngarang dimapurda maikei animaki oiba mipam ama phamkhre इंडिया लेंगा की माइकईदगी इंटरलॉक्यूटर AK मिश्रा अदुगा लालोलुबसिगी माइकईदगिना TH मुइवाना लुचिंखी NACN IM गी मरोइबा वाफम अनि हाइबदी तोखाइबा नागासिंगी फिराल अमदी संविधान तालिबा अदुगी मतांगदना हेना कुपथना खनखी पेन नागा कल्चरल बॉडी की नागा फ्लैग अमत थंबा लोइनना फाइनल एग्रीमेंट अदुबुना नागा येजाबो हाइना खंगनबा चगोसिंग असिगी मनुंगदा नागा फ्लैग अमदी संविधान की वाफम सेंटरना यानिंगबगी वाफमदी अदुमक थमखी इंडिया दा ख्वाइदगी इना खुनबा CM आंध्र प्रदेश की जगन मोहन रेड्डी ना ओइरी माकी लंथुम लुपा क्रोर 4 की मथक्ता उतली अवांग नोंगपो की CM सिंगी मनुंगदा ख्वाइदगी इना खुनबना अरुणाचल प्रदेश की पेमा खांडुना ओइरी माकी मथंगदा नागालैंड की CM नेफ्यू रियोनी
asumna India da mathang manau naina ina khunba CM mangagi mamingdi Jagan Mohan Reddy, Pema Khandu, Odisha gi Navin Patnaik, Nagaland gi Nephew Rio amadi Puducherry gi N Rangaswamy ni. Haukiba pung kunmari asida India da COVID ki anuba case lising taragi matak ta phangkhre, active case na lising nifumari gi matak lankre. Panbayai haukiba numid humni asi khakta da India da COVID case khanghen hengalakli. Haukiba April tarama thoida lising mangagi matak April tarani thoida lising taret ki matak aduga ngarangna lising taragi matak phangduna positive oibaki graph asum wangkhalakli. Manipur su haukiba pung kunmari asida sample nifumari test tawbada positive case ani phangki amana Imphal dagi chahi 32 suraba nupa machani aduga amana Chandel district dagi chahi 12 suraba nupa amani punna active case hojik Manipur da leiriba asi tara yaukre aroibada ngasigi tentak pamaroiba pau khara Kaziranga ayuki pung tarit makhai muktabada motorcycle thauduna lakpa mapa macha amada rhino na landakre. Rongali bihu kumai namaram oiduna Guwahati gi Lokapriya Gopinath Borola International Airport ta mi yamnamak chingadaba maramna April 16 dagina kulumdoi fawbagi oina passenger sing pung ani gi mamang airport ta report tawranaba airport authority gi maiki dagi khanghalakli. Handak Chahigi Sajibu Cheraubna Lakpada Maroina Maiti Kanglupki Miyoi Singda Manipurgi Rural Development and PR Mahut Minister Y Khemchana Yaifa Paujel Irecha Singda Pirakli Manipurgi MLA Thokchom Radhesyamna Masana Yana Advisor to CM Phamdagi resign Tokre Tripurada Inglisingini Kunma Thoida Nupamana Masamaki Nupibu Mapamdagi Sel Purakte Habagi Maralda Hatkiba Thokdogadugi Maralda South Tripuragi Additional Session Judge Courtna Mapunchi Chupa Nupasibu Padogoina Kaisum Sangda Lainanabagi Wayel Ngarang Takre Hemamali Nina Bihugi Yaipa Paujel Bihar Miyam the Pirakpadagi Tungda Ikaibanangre Foreign Exchange Management Act ki makhada foreign funding ga mari leidana charak chahing naibagi thong kya chathabagi damak Enforcement Directorate na British Broadcasting Corporation BBC India gi mathakta case file tawkhre India amadi UK gi mari hena chesil hanaba loinana anti India elements singi matangda matik chaba action lawkhatnaba lebak ani gi counterpart Aibadi Narendra Modi amadi Rishi Sunak telephone ki kuthang da ngarang wari sanakre India amadi Bangladesh anigi marakta friendship bridge hairaga khangnaba Agartla da laiba Maitri Setu lebak anigi mute sing chatuna ngarang yengsinkre lakliba June thadagi thong asi hangdoklaba yari Apple gi CEO Tim Cook Lakliba April Kunda India da lakadori Delhi amadi Mumbai da ahanboina makogi official store hangdoknabagi damak CEO asi lakadori bane amadi Asia gi lebak kharadasu COVID case handak marak khanghen hengalakre lebak sing adudi Indonesia Singapore amadi Vietnam ne Ngasi gi nadi Arambai News Guwahati da mitilongi pau sandok jaba tangisa loisin jabaga loinana tabiriba singbo kasu hanna kurumjari